Waroi Puraknaba Center ga hayeng wari sanagadawri Kokomi Amuko amasung Fox Home Minister ga punna wari sanagani. Kuki singi translation amata mayamda thamjage NIA ga police kana ekhoi phaba punba yaure. Ngasi su lamka gi nupi singa yam seksina duty tawri. Kangui Teknopan aduga to mafam kharadasu ayuk nyungthin seksina duty tawba mathau tare hairi. Kuki na driver amadi passenger Fubagi Thoudok Lakh manga pibada yanaba purakhre hairi. Governor da iba seron pisinduna review tawbiu haijakhre o joy. Lo siambagi pawari traba MLA singna development tawnaba lupa crore 18 ga Lakh Yanakhre kaithokliba maram sabra. Maitei Furup asi matam amada Indonesia amasung Sinada khundalai taramba Oxtorate amasung Sinanthropus anigi asinaba breed oiramba yai. Ahan boina Bihar da mobile app ki khutang da bot thadhankhre. Ethiopia lainung da miyoibagi thabombi da dangdang mihun honbagumna thengnabadagi Prithvi tangkhai taraklagadra mipainarkli. Arambai Tenggol Unit 44 Uyumpok Control Room Operator gi Maike de Giserola Mathurokli madudi. Arambai Tenggol Unit 44 Uyumpok ki Tenggoloi singi mafamda karigumba kharadang haijari madudi. Aikhoi khwai irakta tilamba thauwa paikhomba sana samgi mangani laihul lakliba tang kuntra ningthaukaba numit asida pangthokle. Maram aduna unit asigi Tenggoloi khodimangna achinba kaya kaithokpiduna saru yaminasi haiduna nolomna haijari haiba wafamsing phongdokli. Thoudok asiga mari lenjana Arambai Tenggol gi lusing puren oiriba korongan khoman gi Maike de gisu yamanu taba phongdorokli madudi mapugi leikonde ingasinga leibo yuko inaw haiba wafamsing phongdokli. Mizoram da thokpa hingsa gi Thoudok sa da humpu hena mapandagi sanglakpa refugee sing senai.